Hey, tabro. Nupa ngai dia mata thajal kanu hai. Nupi ngai di sida loin thajalo. Hey, sida kamu. Kundang ne. Demo. Nasak sidi aijan na fajare ne ko. Kang ne tauri je. 너희는 좀 바삭하나? 그이노네 거기는 좀 한우살래 단부달래다 성우가 찌했다고 사람들이 게임때 야우디에 치달래 부채 아직 그냥 빨리 두봐 너희 니부 그라이데 짤루리노 누빠가 고이네루리라봐 손꼬르바네 쟤네 살 빨리 아이가 가놓고 이러다 쟤 나고 땅그러 잭떡도 나고 땅그러 헤이 찌액떡 게임때 야우디에 살 린 소나 마카다 레기네 린 그라 린 에이 지난 레이슐레 있잖아 레이트레드나 쿨라이타도 따봐 쿨라이타도 아이 난 반한테 난 반에 시계 받고 이러면은 애강에 따봐 애노원도 굿하는데 쿨라이타도 따봐 까이로 난 나이 공굴리 아이사 아이 수동원도 굿하는데 고라이타도 따봐 쿨라이타도 했네 낭자크로 Kay nupa mi do ingon dum highway ro 시시 야 깡 보타오 바전 보타오 거 답나 아이 가니 이탄다네 레리시 낭슈나 탄다니 기브라 doctor na matam khara pota ko hairi ai khista nang matam khara leiba tare se hidak cha si 세바 시샤들 리가 많이 파도 이노바 세바 세 파나바 사실로세 아두니드나 tampa aina lei susuren ngamna hingba dunida numito nangna wakal dadana dum wan tharkibadagi aina nangmu mafamsida purakibani hospital da lerdi kudong tibi ai khanmadagina aina nangmu mafamsida doctor kawga layingni fazana potharmuko ai sak thong toki se sorry hima panthoibi tamphagi anabase phajana phabo hinbiuko ngasidagi phandraba imaidi shuya yaroi shini tamphagi anabase hek phanbiraba imagi lei phajaba imagi phi ahanba phajaba mayam ama sinbiduini ko ima phanbiuko tamphagi anaba phanbiu tampa handakti ai nangi thongna yengni Inspector mangan hatagi thongda aina nongonda sinara
ꯇꯝꯐꯥ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯁꯨꯛꯆꯠ ꯆꯠꯇꯦ ꯇꯨꯝꯃꯕꯣ ꯇꯨꯝꯗꯣꯔꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯌꯦꯡꯁꯦ ꯍꯞꯇꯥꯗ ꯗ꯭ꯌꯨꯇꯤ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯍꯌꯦꯡꯁꯦ ꯆꯠꯄꯤꯒꯅꯨ ꯃꯁꯤ ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯦ ꯃꯐꯝꯗꯨꯗ ꯆꯠꯄꯤꯒꯅꯨ ꯏꯁꯄꯤ ꯌꯥꯎꯒꯗꯕ ꯊꯧꯔꯝꯅꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯠꯀꯅꯣ ꯍꯥꯏꯗꯨꯕꯣ ꯃꯔꯝ ꯂꯩꯌꯦ ꯄ꯭ꯂꯤꯖ ꯆꯠꯄꯤꯒꯅꯨ ꯃꯔꯝꯗꯣ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯀꯅꯤ ꯍꯌꯦꯡꯁꯦ ꯍꯥꯏꯌꯣꯕ ꯍꯌꯦꯡꯁꯦ ꯅꯪꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯦ ꯄ꯭ꯂꯤꯖ ꯅꯪ ꯆꯠꯄꯤꯒꯅꯨ ꯃꯉꯥꯜ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯂꯩ ꯑꯩꯒꯤꯗꯤ ꯗ꯭ꯌꯨꯇꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯉꯥꯜ ꯅꯪ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯐꯔꯦꯁꯦ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤ ꯌꯥꯅꯕ ꯇꯥꯕ ꯍꯌꯦꯡ ꯄꯨꯡ 10ꯗ ꯅꯤꯡꯁꯤꯡ ꯄꯥꯛꯇ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯁꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯁꯤꯅ ꯑꯔꯦꯞꯄꯅꯤ ꯍꯌꯦꯡ ꯄꯨꯡ 10ꯗ ꯅꯪꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠꯇ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯕ ꯑꯩ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯉꯥꯜ ꯃꯉꯥꯜ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯪ ꯈꯜꯂꯨꯏꯅꯤꯅꯦ ꯑꯩ ꯀꯨꯏꯔꯦ ꯉꯥꯏꯔꯤꯁꯤ ꯆꯠꯂꯁꯤꯔ ꯐꯥꯎ ꯇꯧꯔꯝꯃꯕꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯌꯥꯗꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯗꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯗ꯭ꯔꯁꯨ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯤ ꯑꯃꯗꯤ ꯇꯝꯐꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯨꯝꯃꯨ ꯇꯝꯐꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯋꯥꯔꯤꯅꯣ ꯑꯩ ꯍꯥꯠꯂꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯄꯥꯏꯔꯤ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯗꯤ ꯇꯝꯐꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯪꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯂꯛꯄ ꯊꯃꯣꯏꯁꯦ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯇꯝꯐꯥ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛꯑꯣ ꯃꯗꯨ ꯐꯠꯇꯦ ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯔꯕꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯜꯂꯨꯔꯤꯕ ꯃꯐꯝꯁꯤꯅꯁꯨ ꯑꯩꯕꯨ ꯃꯤꯅ ꯍꯪꯒꯣꯏꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯇꯝꯐꯥ ꯀꯞꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯅꯪꯅ ꯀꯞꯄ ꯎꯅꯅꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯃꯉꯥꯜ ꯉꯁꯤꯁꯨ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯧꯉꯝꯕꯤꯅꯦ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯄꯤꯕꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕꯗ ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ ꯍꯥꯏꯒꯗ꯭ꯔꯣ
Angang oiridi hairoi. Ngaksangang idi hairakani. Eh, Hondo biro! Hondo biro! Hondo biro! Tado! Tado! Adamai dauro! Sir! Tagakano! Adamai dauro! Ado dauro! Sir! Please! Adamai dauro! Nangi aroiba khong thangduna oi haure panthung fam leitraba unsi ama thawai sina waro wadile khallage lai bakta tamandava